dunia hi reaction khat in bol ki din din ran hi tunga hung viral tangal pusal khat ave no chungchang hi na chpen hi reaction kan bol ki din hi chun subscriber ole viewers on ne share the ne share video din chuban la like channel la hi subscribe nai lo hanong lung si tenen subscribe a 20k hung ding buta na ne chun 20k kalhin the ne pan na satai ne la pi ding ne ki din chuban la cái nòng hiện lại pan thì chả là không pan đi trên video kia thả ai lâu là EPG nhà phát mãi điều họ chưa khăn bộ reaction khăn bộ chính đi tin là chỉ cho nên support chính đi thì mình thì tôi về là thu xe tâm ta luôn na reaction làm cho là pan tàu thì reaction là pan tàu cho guys ꯑꯩꯒꯤ ꯃꯤꯡ MD ꯕꯁꯤꯔ ꯑꯍꯃꯗ ꯀꯣꯛꯇꯥ ꯁꯦꯄ꯭ꯂꯥ ꯃꯤꯅꯥ ꯕꯖꯥꯔ ꯋꯥꯔꯗ ꯅꯝꯕꯔ 3ꯗꯒꯤꯅꯤ ꯑꯩ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯃꯥꯟ ꯊꯥꯔꯝꯃꯀꯥꯟꯗ ꯖꯨꯝ ꯍꯥꯏꯊꯔꯛꯄꯅꯦ ꯄꯨꯡ 9:30 ꯇꯥꯕꯒꯤꯁꯤꯗ ꯈꯨꯕꯥꯛꯂꯥꯒꯤꯁꯤꯗ ꯒꯥꯔꯤ ꯑꯃ ꯇꯥꯟꯅꯔꯛꯑꯦ ꯑꯗꯨꯗꯨꯒ ꯈꯥꯝꯃꯣꯅ ꯈꯥꯝꯕꯁꯤꯗ ꯑꯩꯁꯤ ꯂꯥꯏꯠ ꯊꯥꯡꯒꯠꯂꯀꯥꯟꯗ ꯀꯩ ꯂꯩꯔꯒꯦꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯀꯥꯏꯗꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩ ꯀꯣꯛꯇꯥꯗꯒꯤꯅꯦꯅ ꯍꯥꯏꯕꯗ ꯀꯥꯏ ꯆꯠꯎꯕꯅꯣ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩ ꯒꯥꯔꯤ ꯊꯧꯕꯅꯤ ꯃꯥꯟ ꯊꯥꯔꯝꯃꯒ ꯍꯥꯏꯊꯔꯛꯄꯅꯦꯅ ꯍꯥꯏꯕꯁꯤꯗ ꯑꯁꯨꯛ ꯑꯊꯦꯡ ꯑꯃꯝꯁꯤꯗ ꯅꯪꯅ ꯒꯥꯔꯤ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯂꯥꯟ ꯃꯔꯛꯁꯤꯗ ꯃꯁꯤ ꯐꯨꯔꯁꯦꯅ ꯇꯧꯔꯒ ꯆꯩꯁꯤ ꯁꯠꯇꯣꯛꯑꯒ ꯄꯥꯛ ꯀꯜꯂꯒ ꯑꯍꯨꯝꯗꯨꯅ ꯆꯤꯡꯊꯔꯀꯥꯟꯗ ꯑꯃꯨꯛꯀ ꯑꯩꯁꯤ ꯊꯤꯟꯕ ꯀꯥꯎꯕ ꯇꯧꯔꯦ ꯑꯃꯅ ꯅꯣꯡꯃꯩ ꯄꯥꯏꯔꯀꯥꯟꯗ ꯂꯦꯡꯕ ꯌꯥꯔꯣꯏ ꯍꯥꯠꯇꯣꯛꯑꯗꯕꯅꯦꯅ ꯇꯧꯔꯒ ꯇꯌꯥꯔ ꯃꯔꯛꯁꯤꯗ ꯀꯥꯎꯖꯟꯗꯅ ꯃꯣꯏꯅ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯔꯦ ꯑꯩꯗꯤ ꯁꯦꯡꯅ ꯒ꯭ꯌꯥꯟꯁꯤ ꯉꯥꯎꯈ꯭ꯔꯦ ꯁꯤꯔꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯅꯛ ꯂꯩꯔꯀꯥꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯄꯦꯟꯁꯤꯡꯁꯤ ꯆꯦꯟꯊꯣꯔꯛꯑꯀꯥꯟꯗ ꯀꯩꯅꯣꯅ ꯀꯟꯊꯣꯛꯄ ꯀꯥꯟꯗ ꯃꯣꯏꯁꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯨ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯔꯥ ꯂꯩꯇ ꯃꯤ ꯐꯨꯔꯤꯁꯦꯅ ꯍꯥꯏꯕꯗꯨ ꯀꯩꯅꯣ ꯇꯧꯔ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯨꯅ ꯑꯩꯁꯤ ꯀꯟꯕꯤꯔꯛꯄꯅꯤ ꯅꯛꯂꯝꯗ꯭ꯔꯒꯗꯤ ꯑꯩ ꯉꯔꯥꯡꯁꯤ ꯁꯦꯡꯅ ꯈꯨꯗꯣꯡꯊꯤꯒꯅꯤ ꯃꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯝ ꯈꯥꯝꯃꯒ ꯅꯪ ꯀꯥꯏꯗꯒꯤꯅꯣ ꯀꯣꯛꯇꯥ ꯁꯦꯄ꯭ꯂꯥ ꯑꯩ ꯀꯣꯛꯇꯥꯗꯒꯤꯅꯦꯅ ꯍꯥꯏꯕꯗꯒꯤꯅꯦ ꯍꯥꯏꯕ ꯍꯦꯛꯇ ꯃꯣꯏꯅ ꯑꯊꯦꯡ ꯑꯃꯝꯗ ꯒꯥꯔꯤ ꯊꯧꯕ ꯑꯗꯨ ꯃꯔꯝ ꯀꯔꯤ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ ꯅꯪ ꯑꯊꯦꯡ ꯑꯃꯝꯗ ꯒꯥꯔꯤ ꯊꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒ ꯐꯨꯏ ꯄꯨꯡ 9:30 ꯑꯩꯗꯤ ꯏꯝꯐꯥꯜꯗ ꯃꯥꯟ ꯊꯥꯔꯝꯃꯒ ꯍꯥꯏꯊꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯃꯣꯏ ꯀꯔꯤꯅꯦ I-20ꯅꯦ ꯑꯃꯨꯕꯅꯦ ꯃꯣꯏ ꯗ꯭ꯔꯦꯁꯁꯤ ꯐꯨꯔꯤꯠꯅꯕꯨ ꯑꯃꯨꯕ ꯂꯤꯠꯂꯤ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯅꯕꯨ ꯑꯉꯧꯕꯁꯨ ꯁꯦꯠꯄ ꯌꯥꯎꯏ ꯑꯗꯨꯒ ꯑꯗꯨꯝ ꯑꯃꯨꯕ ꯄꯥꯕꯁꯨ ꯌꯥꯎꯏ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃ ꯌꯥꯎꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯅꯅꯦ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯀꯤ ꯊꯣꯡꯁꯤ ꯄꯥꯏꯔꯀꯥꯟꯗ ꯃꯥꯅ ꯆꯤꯡꯊꯔꯤꯁꯦ ꯑꯩꯁꯦ ꯑꯗꯨꯒ 3-4ꯗꯨꯅꯅꯦ ꯍꯦꯛꯇ ꯅꯦꯠꯂꯤꯁꯦ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯇ ꯑꯩ ꯆꯪꯉꯦ ꯑꯗꯨꯗꯨꯒ ꯑꯩ ꯍꯥꯏꯖꯦ ꯁꯥꯔ ꯑꯩꯁꯤ ꯆꯠꯄ ꯀꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯐꯨꯕꯤꯔꯛꯑꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯅꯪ ꯆꯠꯄꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯊꯥꯎ ꯌꯥꯎꯗꯦ ꯑꯗꯨꯗꯨꯅ ꯅꯪ ꯊꯥꯎ ꯍꯥꯜꯂꯣ ꯑꯗꯨꯒ ꯅꯌꯨꯝꯐꯥꯎ ꯊꯤꯟꯒꯦꯅ ꯍꯥꯏ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯑꯩꯒꯤ ꯐꯣꯟꯁꯨ ꯊꯨꯒꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯎꯏ ꯁꯥꯔ ꯑꯗꯨꯒ ꯀꯦꯁꯇꯤ ꯌꯥꯎꯗꯦꯅ ꯍꯥꯏꯕꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯍꯤꯡ ꯂꯩꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯡꯉ ꯆꯠꯀꯦꯔꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯑꯃ ꯑꯩꯈꯣꯏ ꯏꯆꯧ ꯑꯃ ꯁꯟꯇ꯭ꯔꯤ ꯇꯥꯕꯗꯣ ꯍꯪꯉꯦ ꯏꯆꯧ ꯑꯩ ꯁꯦꯡꯅ ꯖꯨꯝꯗꯤ ꯍꯥꯏꯊꯅꯤꯡꯉꯤ ꯍꯌꯦꯡ ꯑꯃꯨꯛꯀ ꯂꯥꯏꯟ ꯆꯠꯀꯗꯕꯅꯤꯅ ꯍꯥꯏꯕꯗ ꯁꯤꯗꯩꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯁꯤꯒꯤ ꯒꯥꯔꯤꯒꯤꯗ ꯁꯤꯟꯁꯕꯤꯌꯥꯔꯒꯤꯗ 21 ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯞꯅ ꯆꯠꯂꯣꯅ ꯍꯥꯏ ꯑꯩ ꯇꯞꯅ ꯊꯧꯊꯔꯛꯑꯀꯥꯟꯗ ꯁꯤꯟꯁꯕꯤꯌꯥꯔ ꯂꯥꯜꯂꯀꯥꯟꯗ ꯑꯩ ꯒꯥꯔꯤ ꯊꯧꯕ ꯉꯝꯗꯗꯅ ꯏꯃꯥꯟꯅꯕ ꯑꯃ ꯀꯣꯛꯇꯥꯗꯒꯤ ꯀꯧꯈꯠꯂꯀꯥꯟꯗ ꯑꯩ ꯀꯩꯅꯣ ꯇꯧꯍꯟꯕꯅꯤ ꯀꯣꯛꯇꯥꯕꯨ ꯊꯧꯍꯟꯕꯅꯤ ꯃꯣꯏ ꯀꯔꯤꯅꯦ ꯃꯣꯏꯁꯤ ꯄꯨꯁꯤꯜꯂꯀꯥꯟꯗ ꯃꯥꯁꯤ ꯀꯔꯤꯅꯤ ꯃꯣꯏꯒꯤ ꯑꯌꯣꯃꯥ ꯑꯗꯨꯒ ꯀꯔꯤ ꯑꯃꯅꯕꯨ ꯃꯣꯏꯒꯤ ꯀꯔꯤꯅꯣ ꯑꯣꯁꯤꯗꯁꯨ ꯂꯥꯏꯟ ꯂꯧꯋꯦ ꯃꯣꯏꯅ ꯑꯣꯁꯤꯅ ꯑꯗꯨꯗ ꯊꯥꯎ ꯍꯥꯜꯂꯣ ꯑꯗꯨꯗꯨꯒ ꯊꯤꯜꯍꯜꯂꯣ ꯅꯠꯇ꯭ꯔꯒꯅꯕꯨ ꯂꯩꯍꯜꯂꯣꯅ ꯍꯥꯏꯔꯛꯀꯦ ꯒꯥꯔꯤꯒꯤ ꯊꯥꯎ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯀꯨꯝꯕꯤꯔꯣꯝꯗ ꯐꯨꯝ ꯈꯣꯠꯄꯒꯤ ꯊꯥꯎ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯍꯣꯏ ꯃꯣꯏ ꯒꯥꯔꯤꯒꯤ ꯑꯩ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯌꯣꯅ ꯆꯪꯕꯅꯤ ꯍꯣꯏ ꯑꯩ ꯂꯣꯏꯅ ꯍꯥꯏ ꯌꯨꯝ ꯌꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯦꯕ ꯃꯣꯏꯅ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯊꯥꯎ ꯌꯥꯎꯗꯦ ꯅꯪꯅ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯄꯒ ꯊꯤꯟꯕꯤꯒे ꯍꯥꯏꯕꯗꯨꯅꯦꯕ ꯍꯣꯏ ꯍꯪꯉꯦ ꯃꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤ ꯇꯧꯔꯔꯣꯏꯒꯦ ꯌꯨꯝꯐꯥꯎꯗ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯊꯥꯎ ꯌꯥꯎꯗꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯎ ꯍꯥꯜꯂꯨ ꯊꯤꯟꯒꯦ ꯍꯥꯏ chilai se na hen
nghe mấy lấy bảo hay cho nôm điều hi ông lại hello họ đi ngang cái gì nè chỉ mà hi ông đàn hi Guwahati tu Imphal tu Guwahati hi ama hi truck service bol hi na ama hi driver hi na ai le ama hi zana hai ki pat do pe na om dan hi phubala ki hi to moirang kom lang ho hin na chalanga om dan hi I20 a mili hong win e kham win ai le japanin ama chon hibang thuboi la boya hibang zan son ya nang hoi ra chi gun him atia he om dan akai la wa vu ayang dan hin na e ki ho langa hon pangal ka ti jiwen hi ong le tam zon muslima hin he diwen na je cho pangal ki ti cho ki ho paw nam tha ai lo le manipur lang hon pangal muslimo pangal ki ti ji na ama pa muslimo he om dan hi zanoya ma hi Guwahati langa chi gun hin la Guwahati a chi got na chun zana hin mel het lo mi pusal mi li hin I20 a kanu hin zui pe even ai la Japan ka masalang yung ngin ong kham ben hebang zan noi ai lo le bang thuboi la boy anang hoya chi gun hi am ta kai la wa ji am khat pa chun ama ho la khat pa chun thalong khat aki choin na pistol khat aki choin Japan an ka tai rong chu pe 11 ka gari hong chu ai khat 11 an thi win na ala Japan a hin vo pai ta bi ma cha sei thi lo ni la men bo pa Japan a cho ale mera pai bi ho to min chi ma yang mera pai bi ho na ma wa hung wa cha cho hin hu do wa ma he to moirang police station a ho ga tha lu na moirang police station a ga tha lu pha na cho ale la ya do ki na ale nang moirang police station na lu na chu complaint bowling a na lu ham ai lo le hit na ga mo chi jam tin complaint bowling a lu ke pa ji cho ka ki chat wal ji a cho Moirang police station akulu ni Moirang police station kulu osipan ale tabang khana he ka phone ong isi tiu ni sumong ka nei da poi sar thawong gare thawong ka nei da poi ka inlanga chi dong ka ti za ta jo ka tang sa po ding ka ti zen ati hen na lai pa ngal pa chupa na pu Moirang police osipan lo le gare thaw na nei lo le gare thaw chu ke honong sun pi um ka ti ven ke honong tha taw ni atien ati na ale la do kin nine EPGA nun vo ham ale ball khel to khel na ya nun vo ham tin al chup pangal pan ball khel to khel wa I ma sa kane po aji lo wa aji mu na chwang he hoi ta thu khol ga ya ti phen na a sei thu pi pe na ma hang ga ki ti le langa aji the ki ti chu phai langa aji the ki ti e mi hon ki ji the lo di hen na मेले हो मामा अजीब दिया मेले अजीब जोंग ही कोई मसलंग ही लो दिहिन आरामबा ही लो ले यूएनएल फार्म लो ले पीएल छोलो ही नहीं दिहिन ना चंद गया ही तांगल हो हम बोले ना तांगल हो तू चना नहीं लो ही हम और लो ही और लो ला ही नेट पे दियो हिन दिन नाก็ไงग्लासीลมโจहम और हिन तो ही तांगल होอันสูงห้างนี่นิวโจมาของลำปีหงดิงดินนะโดยแต่เอมีตรงที่ปันคอมปีนี่ในเที่ยวละปังกะลองกับตาสันติเบสโปรเกมองเนี่ยดากิเซลปูราลุงทีมงานจังอากิจิมีเป็นมองให้ตาสันติเบสปนิยมเลยตัวที่บนวางเนี่ยปังกะหัวลำกะหลงหัววางอีจันทำขัดวางลุงห้างเหมือนน่ะจิทุยอีตะบังหุ่งฮิดยมจะยัดจีนในปนิยมเลยคนเรียดอเทชันทุปีไลไอโลเลยเสียทุปีไลเกทุปีไลหัวชวนเรียดอเห็นน่ะเรียดอเฮลอุมินตินเรียก็เสียว่าลงอุมินตินก็เรียดอสิ่งเลี้ยงหัวชูน่าหอนน้องคอมเมนต์ดูเงาน้องเสียทีวินจะไล่ตะบังอย่าเสียนตีอาจจะจุกยังทีมเบียเสียกี่ปนิยมเลยทุปีไลเสียอีขัดไลจุกันเสียเห็นน่ะจันจูเห็นตินตุนียดิ่งกับวิดีโอเสียนเทจูน้องนั่นเวทนมโซ่แค่ดูกันก็ตาสังเกตน้องนี่สปอร์ตจานตัวเฮ 19K กับลิงก์วันนี้จนทุ่มบ้านน้องเลยเน้นตัวสดยิ่งเป็นยังไงกิติมันจะสร้างเอาจอเลยพอจัวเน้นตัวสดจอยิ่งกิติมันอะไรเว้ยไอ้ยังเลยตุนียดิ่งวิดีโอใครเลยดอทเฮใครทรานส์เลทดอทเฮจะจันทร์ฟินเตียนนับบอลนุ่นนัดดำเชียร์ตั้งพัดตั้งคิดดำวิดีโอคิวคิวตัวต่อ guys